Lakhipuronline puthokjaba Mars ki tang 18 thangje numit ki Khomjinba Pao tabirase ahanbada maroi Pao numit nini gi oiba Barak Tampak ki khongchata Assam ki Chief Secretary Jisnu Barua shelter da thunglakre Russia Ukraine gilan numit kun humdoi ni sukre sibagi masing nongma gi hengalagli Tripura amati Assam gi mafam da su Yaosang mai thabagi kumhai pangthoknakre Jiribam district ta ngarangdagi Yaosang sports pangthokpa hokre amasung haukiba pung kunmari da Assam da miyoi mari gi masada COVID-19 na nawa thengnakre active case ki masing 19 oire Haujik mapung oiba pau tabirase numit nini gi oiba Barak Tampak ki khongchata Assam gi Chief Secretary Jisnu Barua silchar da thunglakre ngarang mahakpu silchar airport ta kasar gi DC Kirti Jolina okay Silchar Municipal Board ki conference hall da pangthokpa mifam amada mahak saruk jaki matungda mahakna Karimganj amasung Hailakandi jila gi APDCL gi thabak thorom sing yengsinki panbai jai Assam gi Chief Secretary Jisnu Barua APDCL amadi AEGCL gi su chairman oiri Karimganj jila asi mamangi chahida maigi phibam phagaran ragasu revenue lakpagi chang asi likpana yengsinana ba khanganki hairiba mafam sing asida maigi bill chada kunthra tamak pithokli hairaduna maigi bill pithoktaba miyoi sing power supply kaknana ba mahakna field officer sing da pautak pikhi Russia Ukraine gilan numit kun humdoi ni sukre nakalani gi marakta kayarak hanasu arisana khre adubu sibagi masingdi nongma gi hengalakli landi lepa leitre Ukraine gi theater amada Russia na missile kapsilaktuna mafam maduda saidangtuna leiramba miyoi chahum rom gi manungda kayamarum sikre Chernip Sahar gi school anida landa sanbada maduda saidangduna leiramba miyoi 98 rom sikre United Nations Refugee Agency ki pau matungina Ukraine gi miyoi lakh 138 hena leibak adu thadoktuna chenkhre aduga miyoi lakh kayamarumna ising amadi mai phangdabagi awaba mayoknari hojik phawbada US dollar billion chama ki senpham oigadaba yum kaising amangata nangle haina UN gi pau amada hairi International Court of Justice na Russia na Ukraine da chathariba military operation khudak lep kadabani haiba wafam Russia na yakhidre hena dumlan kansinduna military leipa mafam singda makhatana landakre amaromda Russia na Ukraine gi theater amada landaki haiba wafam adu Russia na yakhidre Russia Ukraine gilan asida ngarang phawbada miyoi 35 hena sikre hairi Jahi khudingi oina Jiribam district ki tongan mafam singda Yaosang sports pangthoktuna lakpugum handak jahi su ngarang irai numitagi pangthokpa hokre Ichel Club Dibong na sinduna Ichel Club ki nifurak suba annual sport haudokre Dibong da leiba angang amadi inkhalak piba naha singna sanakhong da leiba Mahadev tagi senglaba maira lauki Yaosang sport asiga mari leinana Ichel Club Dibong gi General Secretary P Gyanendra Meiteina haikibada Yaosang kumhai ga mari leinana annual sport pangthokpagi maruiba pandamdi Yaosang ga mari leinana abir tainaba lambi da thattuna paisa loba amadi naha singna Chaksa Haijanabada chingba tauriba asigi mahutta Ichel Club Dibongna haukiba chahi kayadagi annual sport asi pangthoktuna lakpani haiki kumsi asina nifurak subani hairaduna pangthokkodoriba annual sport asi Jiribamda numidang curfew leiba maramna ayuk nungthiltagi oina event sing pangthokani haiki Ichel Club Dibongna sahi kuding epagi sang kumai gamari lenana pangthoksarakpa annual sports literary cultural meet Dakesina ni fusuba annual sports literary and cultural mini ikoina sai kudingi apagi annual sports Yaosang kumai gamari lena pangthok sabugi man singi apagi Yaosang gamari lena ikoina aber taidana lambi lamphang da pisa thatna ai sasa haijana na mayam na mayam na adumba apagi Yaosang kumai gamari lena awaning da bathawak kya taw singadu khara na thaina ba ikoina Ichel Club Dibongna haukiba sai sing kaya dagi koi hariba annual sports asi pangthoktum lakpani kumsi su ikoi annual sports asi pangthok sagani kumsi gesina nipurak suba annual sports literary and cultural meet oigadoribni aduga handaki 2022 gi ikoi annual sports meet asidi tasengna ikoi numidangi event singdi ikoi district administration gi maikai dige ikoi curfew thambana ikoi ayung event singda
मरुना अखोई फोकस पीरगा हारिबा एनुअल स्पोर्ट्स असी पांगथोकजगन असोमदा कसार जिलादा खुमन क्लब लखीपुर सिलांगदुना ngasi senglaba laifam lendagi maira lawraga ngasidagi numit taruk ni chupna pangthokadaba Yaosang sports haudokani Sri Sri Chaitanya Dev Mahaprabhu Mapok Numita Chahi gi pangthoktana lakpagum handaksu Tripura gi maitena taba tongan tongan ba khungang singda Yaosang maitha bagi thorom pangthokre West District ki AMC Bamutia North District ki Dharmanagar Jalbasa Unakoti District ki Kailasor Dholai gi Kamalpur Sipahi Jola gi Bisalgarh Golagati na chingba mafam singda Holi Pala pangthokani hairi Barak Tampak ki mafam dasu mahausa gi chanapi amadi haraute ambaga loinana lamta thagi purnima numitagi Yaosang kumai hokre Kasar Lakhipur gi manung chanbada Fulertol chingya lekaida Yaosang mai thabagi thorom pangthoki thoramda landamasi ima iben naharul kayana sarugya ki hairi Kasar Sonai Chanpur dasu Yaosang mai thabagi thorom pangthokna ki Yaosang mai thabagi thoram Guwahati dasu pangthoknabagi paulakle Beltola Manipuri Welfare Organization gi Bakrapara Mandopta amadi atai mafam singdasu Yaosang mai thabagi thorom pangthoknaki Haukiba pung kunmari da Assam da miyoi mari gi masada COVID-19 na naba thengnakre active case gi masing 19 oiri Manipur gi haksal loisang na thokpa paw matugina miyoi mari ngarang COVID-19 positive oiba thangnakre positive oiba gi chang chada 0.8 oiri laina asina ngarang Manipur da miyoi amata sikiba gi paw leite Aroibada maroiba paw amukhana Numit nini gi oiba Barak Tampak ki khongchata Assam gi Chief Secretary Jisnu Barua Shelter da thunglakre Russia Ukraine gilan numit kun humdoi ni sukre sibagi masing nongma gi hengalagli Tripura amati Assam gi mafam dasu Yaosang mai thabagi kumhai pangthoknakre Jiribam district ta ngarangdagi Yaosang sports pangthokpa hokre amasung Haukiba pung kunmari da Assam da miyoi mari gi masada COVID-19 na naba thengnakre active case gi masing 19 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare